Social media amadi newspaper singdagi maroiba pawsing lokacharaga ahanbada Manipur 24/7 live news dagi lokachage madudi Lok Sabha election result 2024 gi oina inner gi oina Congress mirep Dr. Bimol Akoijamna mai pakre outer gi oina INC mirep Alfred Kangam SR thana mai pakre loina na Bharat ki anauba Prime Minister kanana oigani haibagi maraibak JDU gi Nitish Kumar na lepkadori nakal amaromda India bloc na Nitish Kumar da Deputy Prime Minister offer Toukhre hari mathangda Manipur news update te lokacharaga Oza Totomsana nungsaba mayam gi boina Oza Bimol gi yumda tuna harawa phongdokre nakal amaromda PM Modi Amit Shah Rahul Gandhi mai pakre pausi kangla faudagi lokachabani taragani palsuba Lok Sabha Mikal gi fal ngara ayuk pung nifandagi bon masing thiba haukibaga loinana Uttar Pradesh ki Varanasi da Prime Minister Narendra Modi na mahaki lambadagi bon masing Lak Taruk Lising Taragani Toy Shamapal Humudra Hangduna Mai Pakre Amaromda Lakhanauda Bharatiya Janata Party ki Amit Shah Mai Pakibagalunana Indian National Congress ki Lusingba Rahul Gandhi Shu Mai Pakibagalunana India Bloc ki Congress ki Lusingba Rahul Gandhi na Bot Masing Lak Mari Hinduna Mai Paki Arambai Tengol ki PRO Robin Mangang na Wafam Khar Thamlakli Madudi Pungkhai amakak 18 na khun nga patupada oikiba fibam ningsingo len ta kibaduda phone call okpangam khide 18 na tawbugum kanana ngam khitawwa ising isaududa 18 na kadai fawa kyamu wana hona khi haiba matam duda ngai haki oina nuksibi ba sarakpase tawsinabase yengbada ware aikhoina tana kanana kanbiki haiba phone se ngai hak pothage phangde miyamgi call singduna amuk hauраklani minai gi lan paduda amuk 80 thinaraglani Kaisuli tawa election namagida Pimu setpa palaga karem naba yauribase kudak sidagi lepo aikhoina amuk toraglagadi khamba ngamoy kaning bami kajasanu leibaki bu afaba toraglaba XYZ adu 80 na lepkani toroktraba miyamgi mayokta lei khangani nungaiba phongduksi harausi aikhoi punna kaisu kaide adubu karem naba miyoi khara yauri sexilu